ngasi phong tongan masi phong singdigi amasum thokiba thawdo wathok singdigi maru oibi I pauksan khonga charaga Manipur top channel gi mekedi myam da thamjigi ahanbada ngasi gi lebak sigi oiba COVID-19 update myam da thamjaramge nom gi COVID-19 positive oibi gi sangsi hantaraktuna hawkiba pung kun gi mari sida leba asida suknatagi miyoi la amaga 0.14 COVID-19 positive oikre aduga apun boina miyoi la amaga lising marfuga mapanga saniga kuntraga nithoina hawkiba pung kunga mari sida COVID-19 dagi naba pharaktuna research tokre haidi amasum hairiba pung pham asida miyoi lising aniga satru ko humdraga tarena COVID-19 na naduna laikhitre hainasu health ministry dagi thadorokba data amana makhatana palli makasa tharak poina marueba paukhara class 10 amasum 12 ki exam cancel tawba laitri Education Minister S. Rajena share lauduna ngarang tuan mahiroi lup singi lusing basing amadi lenga ki official kaya yauna mi pham ama pangthok class 10 amasum 12 ki pangthok pangamdana lairiba examination asigi matang na khanakraba matung social media da bosem amasum kosiam na loba exam sing asi cancel tawre mahiroi sing mathangi class ta promotion pire haibani sing wafam kya phungdok narak palairi hiramsigi matang na pauksi asiga Directorate of Education ASK Director L Nandakumar ga telephone ki khuthang na wari sanabada hai haujuk phawbagi oina laingak na class 10 amasum 12 ki exam cancel tawbagi akaknaba order thokpa leitri makha tana laingak ka khannaraba matung chapsaba phirep ama lawgani hairi Board of Secondary Education Manipur gi examination control ga wari sanabada matamdasu hairiba examination asi cancel tawba haibisidi laingak na lawrakpa phirep ki makha pongani Board ki mekedi gi haujuk phawbi oina order thokpa natragana warep lawba leitri haina supalli atopa pawmana mo positive oiraba miyoi ama mathangi numita amuk test tawbada negative oire khurai digi miyoi ama tangai phadaba mapalamda satkadaba leibana COVID-19 test tawrubada positive oire haina result pirakhiba matung singnabadagi nongalaga amuk hana testing center adumaktada test tawbada negative oire haina result Pirakpada angakpa phaunare thaudo asi me kunthraga mathoida thokibani babina diagnostic COVID-19 test tawrubada positive oire haina report pirakhi maduda singnaba leibadagi mathangi numit June amada diagnostic center adumaktada amhana test tawbada negative oibigi report amuk pirakhibani oirakliba phibam asida karisu khangjadana miyamdi sangaknaba phaure Masidana tala Manipur lengakna me kunga nipana thokiba order tuan ba hospital amagi diagnostic center singna ngakna satabagi thawong kya thokle order adugi matung ina private center singda COVID-19 test tawbada lupa sahunga yankhai lawgadabani aduga lengaki center singna lupa samaga humpu oigadabani haina phongdokhibani adominama wafam asi lanai hospital amasum clinic singna ngakna satre COVID-19 test tawbada lupa lising amaga satruk phawba lawri masina tagribadi lanai hospital singa sina laingaki order adu thausadre haibani amok hena ngaglibu wafam amadi test tawba matamda lanai hospital singna sel lawkhibagi case recipe de masina miyoi kayana mari lenaba authority da wakat ngamdaba lairi amasum maduda natana lanai hospital amasum clinic singi miyoi sing kauduna yumda COVID-19 test tawba matamda di lupa lising aniga chongwa phawba lawbi hairi madusu case recipe bigi wafam leitre laingaki order indribasi private hospital sing asi laingaki mathakta leibra haibu wahang kya hangnarakli haina supalli marak thana state sigi wang mara thokpa yam lebak thiba mas nungai taba pawma mayam da hana thamjage nurse amana mahaki nupi oibiki izat kya manghan bikre haina police ta complaint tawrakpadagi Mumbai gi hospital amada doctor oiba miyoyama police na fagatkre hairiba nupi asina hawkiba irai numit asida Chhattisgarh police ta mahaku nupi oibigi izat manghan khre haiduna complaint tawrakpadagi Chhattisgarh police na doctor asi fagatkibani hairi loinana hairiba doctor asina nupi edubu nupi oibigi izat kya mahan khraba matung luhongani haiduna thajaba piduna thamlakpani su hairi haina pausina makhatana phongdorakli makhasa tharakpoina yamna lebak thiba paw mana yu yonbasingna matam kuina losiluraba liquor sinmi singna thaktanaba akanba warning tokre police authority na red sa tharaktuna phagalagani haina kibadagi kanaguma yu yonba vendor singna tukhong amadi mi tadaba
lamhang tuhang matam kuina losinduna thamluraba liquorsing adu factory amadi chekon thabak suba sinmi singna thaghandana ba district authority singna factory amadi chekon mapu singna akan ba warning loinana section warol pikre handak ta sigumba matam kuina lamhang tumhang losinduna thamluraba yu makhal sing thaklubadagi was area da miyai kya sikhibagi thaudok laikhrabani Aligarh District Authority singna tuan khungang singda poster na singba thetuna lamhang tumhang da liquor sing losinduna thamlamba thengnarabadi madu khunja singna thakpi ganu haina pak sana warning toribani ngarang irai numita district official singna phongdokhibagi matung ina Zawal area gi Rohera khungang da leiba kenel amagi manakta kanaguma yu yonba vendor singna police ki duna losilamba hu sielaba liquor thaklubadigi miyoi mapan sikre hairi Haukiba irai numitasu Aligarh Kodiyanganza khungang na miyamasu hu sienba liquor sizinabadagi sikre haina official sing aduna phongdorakhibaga loinana makpo Rohera khungangi kinelamagi manaktagi phangkiba hu sielba yu adu thaklubadagi sikhibani haiba confirm tawkhi sekongi sinmi mapan adu tha sigi anida makhoina thengnarakhiba matam sangna hundoktuna thambadagi hu sielba liquor adu thaklubadagi sikhibani Laikhidraba sinmi mapanadu manung nupi singsu yauki makhoi du Bihar gi mafam aduna laktuna thabak sukiba sinmi samaga kungi kanglup amada yorokhibani makhoi gi thabak sufam manakta matam kharagi oina semba khangbok sangsingda makhoi pulap laiminarakpani haina spali UP gi toan mafam kya da haujuk phawbada punna miyoi kunthraga manga hu senma yu thaklubadigi sikhrabani haujuk atopa miyoi yankhai gi nithoi so asiguma makhal gi yu thaklubra haibigi matangna kupna test tawduna thijali Maramasina district singda hu sianma yu thaklambadigi siba miyoi gi masingsu hengalakhiba yari haina palli Manipur gi atienba pawkhara sengdoktrabadi khongjang sangsilagani kairau AC gi manungsana kairau mating urup muslim amadi kyamga gi muslim gi agent singna hairiba jaga sing asida napsa gi card paiba imung singi member khudimakta seng kg manga pibigi muhutta householder da kg taruk aduga tongana sabana kg ani piriba sikaram mongna piribano haibadu athuba matamna mari leinapa authority amadi local MLA na sengdoraktarabadi khongjang sangsinna ba sem sare haina area sigi club kungi apunba body ama oiriba United Club Coordinating Committee urup kairau kyam gaina sirol amadasu khangalakli atopa paw amadana mo laibak miyamda singdokadabani COVID-19 ga ahan bamadi ani suba wave na sathina sawalaba lamda masigi miyam gi damakta India government na Prime Minister Garib Kalyan an yojana gi makhada pirakpa sing kiji masing suna yendabagi matangda mafam kyadagi laklibu wakat asigi matangda laikai gi masin tongba lusingba miyoi sing agent amadi nominee na athuba matamna singdokadabani haina iramdam kanba apun balub ikalna sirol amada phongdorakpaga loinana wadhauriba Puthauriba keji masing singadu athuba matamna pigidapni sohairi ikalna haijariba wafam singa sigi matangda thawoidaba tarabadi masak maming amadi leifam yauna miyamna khanganbaga loinana miyamgi sakthung matlibisingi mathakta leibak miyamga loinana khongjang kya sangsilagani sohaina palli tentakpa pawmana trakna thombada miyoi ahum sire Orissa gi Mariu Banja district kan thauduna lakpa truck amana thumgairambadagi miyoi ahum sire haina police na ngasi phongdokre police official amana phongdokpagi matungina thaudodu ngarang numidang Baripara town digi kilometer 113 lapna leiba Dalima area da thukhibani haina spaw man makatana phongdorakli dugme haujuku inadi pawsi matang asa lusinjarage duga pathoksa kibla soikiblan kiba kya yaursi mam manga pigani nabu I pawsing leibaga memna update pijarake na channel sigi mekedi gi thamjari and thank you